ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯃꯄꯥꯡꯒꯟꯅ ꯅꯣꯡꯒꯥꯈ꯭ꯔꯕ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯕꯨꯡꯒꯤ ꯃꯃꯤꯡꯅ ꯄꯤꯕꯥ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯊꯔꯥꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ, ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯅ꯫ ꯄꯤꯕꯥ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯃꯆꯥꯅꯨꯄꯤ ꯊꯔꯥꯏꯅꯨꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯊꯔꯥꯏꯅꯨ, ꯊꯔꯥꯏꯅꯨ, ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯇꯥꯆꯧ ꯊꯕꯛ ꯆꯠꯇꯧꯔꯦꯅꯦꯍꯦ, ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ." "ꯇꯥꯆꯧ, ꯑꯩ ꯂꯥꯛꯑꯦ." "ꯇꯥꯆꯧ, ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯤꯅ ꯊꯕꯛ ꯆꯠꯄꯗꯣ?" "ꯍꯣꯏꯅꯦ, ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ ꯊꯕꯛꯁꯦ." "ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯆꯧ, ꯉꯁꯤ ꯇꯥꯆꯧꯅ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯗꯨꯕꯣ?" "ꯍꯣꯔꯦꯟꯗꯣ ꯊꯕꯛ ꯍꯜꯂꯛꯂꯒ ꯈꯨꯜꯒꯤ ꯏꯇꯥꯎ ꯈꯔꯅ ꯄꯨꯟꯗꯕ ꯀꯨꯏꯔꯦ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯅꯔꯒ ꯄꯨꯟꯁꯤ ꯍꯥꯏꯕ, ꯑꯗꯨꯒꯤꯅꯤꯗ." "ꯇꯥꯆꯧꯒꯤ ꯈꯨꯜꯒꯤ ꯅꯇꯥꯎ ꯃꯤꯔꯦꯝ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯡꯗꯨꯔꯣ?" "ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯤꯔꯦꯝ ꯑꯣꯏꯕ ꯊꯤꯔꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯔꯨꯞ ꯇꯤꯟꯅꯕꯗ ꯊꯔꯥꯏꯅꯨ ꯅꯪꯕꯣ." "ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯇꯥꯆꯧ, ꯑꯗꯨꯗ ꯅꯨꯡꯁꯤꯗꯕ ꯃꯈꯣꯏꯗꯣ." "ꯏꯕꯨꯡꯁꯨ ꯈꯪꯉꯤꯗ ꯏꯆꯟꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒ ꯄꯨꯟꯕ ꯄꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ, ꯑꯗꯨꯕꯨ ꯇꯤꯟꯅꯗꯕ ꯌꯥꯗꯕꯒꯤꯅꯤꯅꯦ꯫ ꯃꯔꯨꯞ ꯍꯥꯏꯕꯁꯤꯁꯨ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ." "ꯇꯥꯆꯧ, ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ, ꯉꯥꯡꯗ ꯂꯩꯔꯅꯨ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯆꯔꯣ ꯊꯕꯛꯇꯣ." "ꯍꯣꯏ ꯍꯣꯏ, ꯇꯥꯆꯧ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯐꯖꯅ ꯏꯔꯦꯟꯖ ꯂꯩꯔꯝꯃꯨ." "ꯍꯣꯏ ꯇꯥꯆꯧ." ꯊꯔꯥꯏꯅꯨ ꯃꯕꯨꯡꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯨꯝꯗꯨ ꯊꯣꯡꯁꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝꯗ ꯐꯤ ꯁꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯕꯨꯡꯒ ꯇꯤꯟꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥ ꯈꯔꯅ ꯂꯝꯕꯤꯗ ꯂꯛꯅꯔꯛꯂꯝꯃꯤ꯫ "ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯐꯤ ꯁꯥꯐꯝꯗ ꯆꯠꯂꯕ꯭ꯔꯣ?" "ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯂꯥꯏꯕ ꯍꯥꯏꯕ ꯃꯤꯔꯦꯝ ꯀꯥꯡꯕꯨꯁꯦ, ꯃꯣꯏꯁꯦ ꯊꯦꯡꯅꯕꯁꯦ ꯑꯩꯗꯤ." "ꯑꯗꯨꯕꯨ ꯑꯩ ꯊꯟꯗ ꯂꯥꯛꯄꯅꯤꯅ ꯐꯖꯅ ꯑꯗꯨꯝ ꯈꯨꯝꯂꯝꯃꯒꯦ." "ꯍꯣꯏ, ꯆꯠꯂꯦ ꯇꯥ ꯂꯥꯏꯕ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯊꯟꯗ ꯂꯝꯕꯤꯁꯤ ꯆꯠꯄꯁꯤꯕꯨ ꯀꯤꯗ꯭ꯔꯣ ꯊꯔꯥꯏꯅꯨ? ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯊꯤꯟꯕꯤꯌꯨꯔꯣ ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝ ꯐꯥꯎꯕ? ꯂꯝꯕꯤꯁꯤꯗ ꯆꯠꯄꯁꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯀꯤꯁꯨ ꯀꯤꯗꯦ. ꯅꯈꯣꯏꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯤꯅ ꯑꯩꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯔꯦ. ꯗꯥꯗꯥ, ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ, ꯌꯧꯁꯨ ꯌꯧꯗꯧꯔꯦ." "ꯑꯗꯨꯗꯤ ꯅꯕꯨꯡ ꯈꯣꯏ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ?" "ꯍꯣꯏ ꯇꯥꯗꯁꯤꯡ, ꯃꯁꯤ ꯊꯣꯛꯇꯅꯕ ꯑꯩꯁꯦ ꯈꯔ ꯉꯟꯅ ꯂꯥꯛꯆꯕꯅꯦꯕ. ꯉꯟꯅ ꯂꯥꯛꯂꯁꯨ ꯃꯗꯨꯒꯤ ꯄꯦꯅꯨ ꯍꯥꯏꯕꯗꯨꯅ ꯉꯟꯅ ꯍꯦꯛꯇ ꯆꯠꯂꯝꯃꯦꯕ." "ꯏꯇꯥꯎ, ꯀꯤꯔꯕ ꯀꯩꯅꯣ? ꯀꯟꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯊꯔꯥꯏꯅꯨꯁꯦ." "ꯀꯤꯔꯝꯃꯅꯤ, ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯨꯗꯃꯛ." "ꯀꯥꯟꯅꯗꯦ ꯏꯇꯥꯎꯁꯤꯡ, ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ." "ꯍꯣꯏ ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯡ." ꯈꯨꯜꯒꯤ ꯐꯤ ꯁꯥꯐꯝ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤ ꯁꯥꯔꯝꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯔꯥꯏꯅꯨꯅ ꯇꯞꯄꯤꯡ ꯇꯞꯄꯤꯡ ꯂꯥꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯅꯔꯒ ꯍꯥꯏꯅꯔꯝꯃꯤ ꯃꯈꯣꯏ ꯃꯁꯦꯟ꯫ "ꯏꯇꯥ ꯊꯔꯥꯏꯅꯨꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯁꯨꯛ ꯄꯤꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯣ?" "ꯈꯪꯗꯦꯅꯤ ꯏꯇꯥ, ꯉꯁꯤꯗꯤ ꯃꯁꯥꯁꯦ ꯏꯄꯥꯏ ꯍꯧꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ." ꯄꯦꯅꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯃꯥꯁꯨ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯔꯥꯏꯅꯨꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯃꯥꯁꯨ꯫ "ꯏꯇꯥ ꯊꯔꯥꯏꯅꯨ, ꯀꯩꯗꯧꯔꯕꯒꯦ ꯉꯁꯤꯗꯤ ꯑꯗꯨꯛ ꯄꯤꯡꯅ ꯂꯥꯛꯂꯤꯕꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ, ꯂꯝꯕꯤꯗ ꯑꯩꯅ ꯍꯩꯅꯗꯕ ꯃꯤꯑꯣꯏ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅ ꯀꯟꯅ ꯂꯥꯛꯆꯕꯅꯤ." "ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯇꯥ, ꯐꯤ ꯁꯥꯔꯔꯣ." "ꯁꯥꯅꯤ ꯐꯤ ꯌꯥꯝꯅ." "ꯑꯩꯅ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯥꯏꯔꯝꯗꯦ ꯏꯇꯥ ꯄꯦꯅꯨ ꯅꯪ." "ꯏꯇꯥ, ꯁꯥꯎꯔꯅꯨ, ꯉꯁꯤꯒꯤꯗꯤ ꯁꯥꯎꯔꯅꯨꯕ, ꯍꯌꯦꯡꯗꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯇꯥꯕꯨ ꯉꯥꯏꯔꯝꯂꯒꯦ. ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯂꯥꯛꯃꯤꯟꯅꯕꯒꯤ ꯑꯩ ꯉꯥꯏꯔꯝꯗ꯭ꯔꯦ ꯏꯇꯥ." "ꯍꯣꯏ, ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯏꯇꯥ ꯅꯪ." "ꯏꯇꯥ, ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯍꯌꯦꯡꯗꯤ." ꯊꯔꯥꯏꯅꯨ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯌꯣꯡꯈꯝ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯊꯔꯥꯏꯅꯨꯒꯤ ꯈꯨꯜꯗꯨꯃꯛꯇꯗꯒꯤ ꯇꯣꯝꯆꯥ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯊꯔꯥꯏꯅꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯔꯥꯏꯅꯨꯅꯗꯤ ꯃꯗꯨ ꯄꯨꯝꯕ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯇꯣꯝꯆꯥꯅ ꯊꯔꯥꯏꯅꯨ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯄꯦꯅꯨꯅꯗꯤ ꯈꯔ ꯈꯔ ꯈꯪꯂꯝꯃꯤ꯫ "ꯏꯇꯥꯎ ꯇꯣꯝꯆꯥ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤꯁꯤꯗ ꯉꯥꯏꯔꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯅꯇꯥꯎ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯇꯥꯛꯂꯧꯗꯅ ꯏꯇꯥꯎ." "ꯏꯇꯥꯎ, ꯀꯅꯥꯁꯨ ꯉꯥꯏꯗꯦꯗ, ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯕꯒꯤ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ." "ꯁꯦꯡꯂꯕ꯭ꯔꯅꯤ ꯏꯇꯥꯎ ꯅꯪ ꯅꯥꯔꯤ ꯋꯥꯗꯨꯕꯣ? ꯁꯩꯇ ꯏꯇꯥꯎꯗ ꯂꯩꯕ ꯐꯪꯖꯕ ꯅꯨꯄꯤꯗꯨꯗꯤꯕ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯆꯕꯅꯤꯍꯦ." "ꯏꯇꯥꯎ, ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯀꯗꯕ ꯅꯨꯄꯤꯗꯨꯅꯤꯅꯦ,
ꯈ꯭ꯋꯥꯏ ꯃꯔꯨ ꯑꯩꯒꯤ ꯂꯩꯇ꯭ꯔꯤꯁꯤ ꯍꯤꯔꯥ ꯏꯇꯥꯎꯒꯤꯕꯨ ꯂꯩꯇꯕ ꯌꯥꯕ꯭ꯔꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯐꯪꯅꯕ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯗꯣ ꯂꯥꯎ ꯏꯇꯥꯎ ꯍꯜꯂꯁꯤ ꯉꯁꯤꯒꯤꯗꯤ ꯏꯇꯥꯎꯅ ꯉꯥꯏꯖꯔꯤ ꯃꯤꯁꯛꯇꯣ ꯍꯟꯈꯤꯕ ꯀꯨꯏꯔꯦ ꯑꯁ ꯏꯇꯥꯎ ꯅꯨꯡꯁꯤꯗꯤꯕ ꯄꯤꯕ ꯃꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯗꯨꯅ ꯃꯆꯟꯅꯨꯄꯤ ꯊꯔꯥꯏꯅꯨꯒꯤꯅꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯂꯩꯕꯤꯔꯛꯂꯝꯃꯤ ꯊꯔꯥꯏꯅꯣ ꯊꯔꯥꯏꯅꯣ ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯣ ꯇꯥꯆꯧ ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤꯌꯦ ꯍꯩ ꯅꯪꯒꯤ ꯊꯕꯛꯀ ꯂꯥꯏꯔꯤꯅꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯣꯏ ꯇꯥꯆꯧ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧꯒꯤ ꯇꯨꯡꯗ ꯂꯣꯜꯂꯤꯁꯦ ꯀꯩꯅꯣ ꯈꯪꯖꯕ꯭ꯔꯣ ꯅꯪꯕꯣ ꯈꯪꯗꯤꯌꯦ ꯇꯥꯆꯧ ꯇꯥꯆꯧꯅ ꯍꯥꯟꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯣ ꯐꯔꯦꯅꯦ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦꯕ ꯑꯗꯣ ꯅꯪꯅ ꯇꯥꯆꯧꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯂꯒ ꯀꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯒꯦ ꯈꯜꯂꯨ ꯈꯜꯂꯨ ꯃꯨꯟꯅ ꯈꯜꯂꯣ ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯨ ꯑꯩꯕꯨ ꯇꯥꯆꯧꯗ ꯀꯔꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯒꯦꯅꯦ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦꯗ ꯑꯩꯗꯤ ꯑꯣ ꯑꯃꯗꯤ ꯅꯤꯡꯁꯤꯡꯉꯦ ꯇꯥꯆꯧ ꯑꯩꯅ ꯇꯥꯆꯧꯗ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯄ ꯈꯨꯗꯤꯡ ꯁꯦꯜ ꯈꯔ ꯈꯔ ꯇꯨꯡꯁꯤꯜꯂꯒ ꯌꯨꯝ ꯃꯆꯥ ꯐꯖꯕ ꯑꯃ ꯁꯥꯁꯦ ꯍꯥꯏꯕꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯅꯪꯕꯨ ꯊꯔꯥꯏꯅꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯇꯥꯆꯧ ꯍꯥꯏꯔꯛꯂꯒ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯣ ꯇꯥꯆꯧ ꯁꯨꯝ ꯀꯣꯏꯊꯣꯛꯂꯒ ꯂꯩꯌꯦ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯗꯤ ꯄꯤꯕ ꯃꯥꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤꯕ ꯃꯁꯜꯒꯤ ꯃꯥꯅ ꯂꯩꯔꯛꯄ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯃꯥꯡꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯒ ꯎꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤꯗꯕ꯭ꯔꯅꯤ ꯅꯪꯕꯨ ꯇꯥꯆꯧꯗ ꯑꯌꯥ ꯇꯥꯆꯧ ꯍꯥꯏꯈꯤꯌꯦ ꯀꯨꯏꯃꯟꯗꯅ ꯑꯩꯗꯤ ꯀꯥꯎꯔꯕꯅꯤ ꯌꯥꯝ ꯐꯖꯩ ꯇꯥꯆꯧꯁꯤꯗꯤ ꯐꯖꯕꯅꯤ ꯇꯥꯆꯧꯅꯅꯦ ꯏꯆꯟꯗ ꯄꯛꯆꯔꯅꯤ ꯈꯟꯗꯅ ꯂꯩꯔꯛꯂꯕꯅꯤ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯁꯤꯁꯦ ꯍꯌꯦꯡ ꯐꯤ ꯁꯥꯕ ꯆꯠꯄꯗ ꯂꯤꯠꯀꯦꯀꯣ ꯂꯤꯠꯂꯨꯅꯦ ꯂꯤꯠꯂꯨꯅꯦ ꯏꯆꯟꯒꯤꯅꯦ ꯍꯥꯏꯗꯅ ꯇꯥꯆꯧꯅ ꯂꯩꯔꯛꯂꯕꯅꯤ ꯊꯔꯥꯏꯅꯨ ꯍꯔꯥꯎꯅ ꯃꯕꯨꯡꯅ ꯂꯩꯕꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯄꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯤꯕꯥꯁꯨ ꯃꯆꯟꯅꯨꯄꯤꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯍꯧꯔꯝꯃꯤ ꯂꯥꯏꯕ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞ ꯈꯔꯒ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ ꯏꯇꯥꯎ ꯂꯥꯏꯕ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯐꯪꯕꯨ ꯐꯪꯗꯣꯔꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯅꯤ ꯑꯩꯅꯁꯨ ꯏꯇꯥꯎ ꯂꯥꯏꯕꯗ ꯍꯪꯅꯤꯡꯉꯤꯁꯦ ꯏꯇꯥꯎ ꯃꯨꯊꯤ ꯏꯇꯥꯎ ꯃꯨꯊꯤꯒꯤ ꯋꯥꯍꯪꯁꯦ ꯂꯥꯏꯔꯨ ꯍꯥꯏꯗꯨꯅꯤ ꯂꯥꯏꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯕ ꯏꯇꯥꯎ ꯂꯥꯏꯕ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯇꯥꯎꯅ ꯈꯜꯂꯤꯕꯗꯣ ꯊꯃꯣꯏꯅꯨꯡ ꯑꯗꯨꯗ ꯈꯜꯂꯤꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯇꯥꯎ ꯂꯥꯏꯕ ꯉꯁꯤꯗꯤꯅꯦ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯁ ꯏꯇꯥꯎ ꯅꯈꯣꯏꯁꯤꯗꯤ ꯅꯤꯁꯥ ꯀꯟꯅ ꯄꯥꯜꯂꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯉꯝ ꯌꯥꯝ ꯇꯥꯜꯂꯛꯏꯅ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯁꯤꯒ ꯏꯇꯥꯎ ꯍꯣꯏꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯒ ꯑꯩꯗꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯂꯣꯏꯗꯧꯔꯤꯕꯣ ꯏꯇꯥꯎ ꯂꯥꯏꯕ ꯑꯗꯨꯝꯅ ꯋꯥ ꯀꯣꯏꯊꯣꯛꯂꯒ ꯊꯝꯕꯅꯗꯤ ꯀꯥꯟꯅꯔꯣꯏꯕꯣ ꯏꯇꯥꯎꯅ ꯈꯟꯕꯗꯣ ꯇꯣꯡ ꯇꯣꯡ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯇꯥꯎ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯅꯤꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯂꯥꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯝꯕꯤꯗ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯋꯥꯁꯦ ꯂꯝꯕꯤꯗ ꯍꯥꯏꯕ ꯐꯖꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯦꯅ ꯈꯜꯂꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯉꯥꯡꯕꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯍꯜꯂꯔꯣꯏ ꯏꯇꯥꯎ ꯂꯥꯏꯕꯁꯦ ꯊꯛꯆꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯐꯖꯅ ꯀꯤꯕꯖꯥꯠꯅꯤꯀꯣ ꯀꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯅꯤ ꯑꯗꯨꯅ ꯀꯤꯗ꯭ꯔꯁꯨ ꯀꯤꯕ ꯈꯔ ꯁꯥꯁꯤꯟꯅꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎꯁꯦ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯂꯥꯏꯕꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯣ ꯏꯇꯥꯎꯅ ꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯥꯏ ꯍꯤꯔꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯗꯣ ꯋꯥꯊꯤꯅꯤ ꯋꯥꯊꯤ ꯍꯧꯈ꯭ꯔ ꯋꯥꯔꯤꯗ ꯃꯣꯏꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯁꯦꯝꯗꯣꯛꯂꯒ ꯍꯧꯖꯤꯛꯇ ꯉꯥꯡꯉꯛꯏꯅꯤ ꯍꯣꯏ ꯁꯤ ꯏꯇꯥꯎ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯏꯇꯥꯎꯅ ꯃꯇꯧ ꯀꯔꯝꯅ ꯏꯇꯥꯎ ꯄꯤꯕꯥꯒꯤ ꯃꯆꯟꯅꯨꯄꯤ ꯊꯔꯥꯏꯅꯨꯕꯨ ꯂꯧꯒꯅꯤ ꯃꯗꯨꯒꯤ ꯋꯥꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯅꯤꯡꯉꯤꯁꯦ ꯏꯇꯥꯎꯒꯤ ꯆꯤꯟꯗꯒꯤ ꯏꯇꯥꯎꯁꯤꯡ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯔꯒ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯑꯩ ꯏꯇꯥꯎꯁꯤꯡꯗ ꯏꯇꯥꯎ ꯂꯥꯏꯕ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯇꯥꯎꯒꯤ ꯅꯨꯄꯤ ꯉꯥꯡꯕꯤ ꯅꯠꯇ꯭ꯔꯅꯦ ꯀꯗꯥꯏꯅꯣ ꯏꯇꯥꯎ ꯑꯁ ꯃꯥꯅꯤꯅꯦ ꯀꯌꯥꯛꯇ ꯋꯥꯈꯜ ꯇꯥꯅ ꯍꯤꯗꯥꯛ ꯉꯥꯎꯒꯦꯁꯦ ꯄꯥꯛꯂꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅꯅꯦ ꯑꯩꯅ ꯌꯨꯝꯗꯒꯤꯕꯨ ꯊꯣꯛꯈ꯭ꯔꯕ ꯍꯨꯏꯅ ꯑꯃꯥꯡꯕ ꯊꯤꯕꯒꯨꯝ ꯑꯩꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯅꯦ ꯃꯅꯝ ꯆꯨꯠ ꯅꯝꯂꯒ ꯊꯤꯔꯛꯗꯧꯅꯤ ꯍꯦꯛꯇ ꯏꯇꯥꯎꯒꯤ ꯅꯨꯄꯤꯁꯦ ꯁꯨꯝꯅ ꯁꯥꯎꯅ ꯂꯥꯏꯍꯦ ꯏꯇꯥꯎ ꯍꯧꯒꯠꯂꯣ ꯍꯤꯗꯥꯛ ꯉꯥꯎꯗꯕ ꯁꯥꯁꯦ ꯑꯩꯈꯣꯏ ꯍꯣꯏ ꯁꯥꯁꯤ ꯏꯇꯥꯎ ꯃꯨꯊꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯕꯗꯒꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯗꯗꯨꯅ ꯇꯨꯝꯕ ꯌꯥꯎ ꯐꯝꯕ ꯌꯥꯎ ꯂꯩꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯍꯥꯏꯔꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯤꯗꯥꯛ ꯉꯥꯎꯗꯕ ꯁꯥꯗꯨꯅ ꯇꯞꯅ ꯆꯠꯄ ꯍꯧꯏ ꯉꯥꯡꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ
ꯍꯣ ꯀꯗꯣꯝꯗꯅꯣ ꯑꯃꯨꯛ ꯆꯠꯇꯣꯏꯒꯤ ꯃꯃꯥꯏ ꯂꯩꯔꯤꯕꯗꯨꯕꯣ ꯌꯨꯝꯗ ꯆꯠꯄꯒꯤ ꯂꯝꯕꯤꯗꯣ ꯁꯣꯝꯗꯅꯦ ꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯏꯍꯦ ꯂꯝꯕꯤ ꯑꯣꯟꯅꯔ ꯃꯥꯜꯂꯦꯅꯦ ꯏꯇꯥꯎꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎꯁꯤꯡꯗꯤ ꯁꯣꯝꯗꯒꯤꯅꯤꯅ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯆꯠꯄꯤꯈ꯭ꯔꯣꯅꯦ ꯍꯣꯏ ꯏꯇꯥꯎꯁꯨ ꯋꯥꯈꯜ ꯇꯥꯅ ꯆꯠꯄꯤꯔꯣꯀꯣ ꯌꯨꯝꯗ ꯏꯇꯥꯎꯒꯤ ꯅꯨꯄꯤꯅ ꯐꯨꯕꯤꯗꯕꯤ ꯍꯥꯏꯗꯅ ꯃꯄꯨꯁꯨ ꯈꯨꯔꯨꯝꯕꯤꯌꯨ ꯆꯠꯂꯦ ꯏꯇꯥꯎ ꯃꯁꯤꯒꯤ ꯃꯨꯊꯤ ꯍꯥꯏꯕ ꯊꯃꯣꯏ ꯐꯥꯎꯃꯨꯕꯁꯤꯅ ꯑꯩꯁꯦ ꯀꯔꯦꯝꯅꯔꯒꯗ ꯉꯥꯡꯕꯤ ꯒꯝ ꯂꯥꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯁꯣꯔꯣ ꯍꯦꯛꯇ ꯆꯤꯡꯉꯤ ꯂꯝꯕꯤꯗꯨꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯉꯥꯡꯕꯤꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯗꯨꯗ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯍꯥꯡꯗꯣꯛꯅꯗꯨꯅ ꯌꯦꯡꯅꯔꯛꯂꯝꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯎꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤꯁꯤ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯏꯀꯥꯏꯗꯦ ꯑꯩ ꯏꯀꯥꯏꯗꯦꯕ ꯍꯤꯗꯥꯛ ꯊꯛꯄ ꯅꯪꯅ ꯏꯀꯥꯏꯗ꯭ꯔꯒ ꯊꯛꯇꯕꯩꯅ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯍꯥ ꯅꯪꯉꯣꯟꯗ ꯂꯩꯔꯨꯗꯅ ꯑꯩꯁꯦ ꯏꯀꯥꯏꯕꯤꯔꯨ ꯈꯨꯝꯂꯕ ꯅꯪꯒꯤ ꯈꯨꯟꯗꯁꯨ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯔꯟ ꯇꯥꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯇꯥꯟꯊꯣꯔꯛꯇꯅ ꯏꯄꯥꯝꯗ ꯂꯩꯔꯤꯕꯁꯤꯁꯨ ꯍꯩ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯨ ꯃꯤꯅ ꯇꯥꯔꯒ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯅꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯣꯝꯗ ꯍꯩꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯒ ꯑꯣꯟꯊꯣꯛꯄꯅꯤ ꯅꯨꯄꯤ ꯅꯪꯁꯤꯗꯤ ꯀꯔꯤ ꯐꯠꯇꯕ ꯅꯪꯅꯁꯨ ꯑꯐꯕ ꯃꯤ ꯑꯃꯨꯛ ꯁꯥꯅꯤꯡꯉꯤꯔꯣ ꯍꯥ ꯂꯥꯎ ꯌꯨꯝꯗ ꯌꯧꯅꯕ ꯆꯠꯁꯤ ꯂꯥꯎ ꯅꯈꯣꯡꯗꯣ ꯂꯥꯎꯅ ꯊꯥꯡꯉꯣ ꯂꯥꯎꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯕ ꯍꯣꯏꯅ ꯌꯥꯗꯕꯗꯒꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯄꯤꯕꯥꯒꯤ ꯌꯨꯝꯗ ꯄꯤꯕꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯆꯥꯛ ꯆꯥꯅꯕꯗꯨꯗ ꯄꯤꯕꯥꯗꯤ ꯍꯤꯗꯥꯛ ꯊꯛꯇꯕꯅꯤꯅ ꯊꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯅ ꯊꯛꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯏꯔꯩꯇꯥꯎ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯗ ꯉꯁꯤꯈꯛ ꯍꯤꯗꯥꯛꯁꯤꯡꯇꯪ ꯊꯛꯄꯗ ꯏꯇꯥꯎ ꯅꯪ ꯁꯤꯗꯧꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯇꯥꯎ ꯑꯗꯨꯗ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯄꯁꯦ ꯑꯩꯈꯣꯏ ꯊꯔꯥꯏꯅꯨꯅꯁꯨ ꯄꯥꯝꯗꯦ ꯑꯩꯅꯁꯨ ꯊꯛꯅꯤꯡꯗ ꯇꯧꯕꯅꯤ ꯁꯥꯎꯔꯅꯨ ꯏꯇꯥꯎꯁꯦ ꯏꯇꯥꯎ ꯃꯨꯊꯤ ꯍꯤꯗꯥꯛꯇꯣ ꯑꯃꯇꯪ ꯐꯖꯅ ꯄꯤꯛ ꯊꯟꯅꯩꯖꯠꯂꯣ ꯑꯗꯨꯒ ꯏꯇꯥꯎ ꯄꯤꯕꯥꯗ ꯄꯤꯌꯨ ꯏꯇꯥꯎ ꯂꯩꯕ ꯌꯥꯔꯦ ꯑꯩ ꯊꯛꯂꯔꯣꯏꯒꯦꯕ ꯏꯇꯥꯎ ꯉꯁꯤꯈꯛ ꯅꯇꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥ ꯌꯦꯡꯂꯒ ꯃꯆꯥꯁꯤꯃꯇꯪ ꯁꯤꯈꯛ ꯊꯛꯆꯤꯜꯂꯣꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎꯗ ꯍꯤꯗꯥꯛ ꯊꯛꯑꯣ ꯍꯥꯏꯔꯔꯣꯏꯕ ꯄꯤꯕꯥ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯛꯅꯤꯡꯗ ꯃꯨꯊꯤꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯂꯧꯔꯗꯨꯅ ꯊꯛꯆꯤꯜꯂꯤ ꯄꯤꯕꯥꯗꯤ ꯑꯍꯥꯟꯕ ꯊꯛꯄ ꯑꯣꯏꯕꯅ ꯃꯗꯨꯃꯈꯛ ꯊꯛꯂꯕꯁꯨ ꯐꯖꯅ ꯉꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯂꯥꯏꯕꯅ ꯍꯤꯗꯥꯛꯇꯨ ꯍꯩꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ ꯄꯤꯕꯥꯁꯨ ꯂꯥꯏꯕꯅ ꯄꯤꯔꯛꯂꯤꯕꯁꯤꯡꯗꯨ ꯊꯛꯄ ꯌꯥꯕ ꯊꯛꯆꯤꯜꯂꯒ ꯃꯁꯥꯗꯨ ꯄꯨꯕ ꯉꯝꯗꯗꯨꯅ ꯂꯣꯡꯅ ꯑꯗꯨꯝ ꯍꯥꯏꯊꯈꯤꯔꯝꯃꯤ ꯊꯔꯥꯏꯅꯨꯗꯤ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕꯅꯤ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯕꯨꯡꯅ ꯁꯪꯒꯣꯏꯗ ꯆꯥꯛ ꯆꯥꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨ ꯆꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯣꯛ ꯊꯤꯜꯂꯒ ꯂꯥꯏꯕꯅ ꯍꯥꯏꯔꯛꯏ ꯊꯔꯥꯏꯅꯣ ꯅꯣꯏ ꯇꯥꯆꯧꯅ ꯏꯁꯤꯡ ꯈꯤꯇ ꯀꯜꯂꯣ ꯍꯥꯏ ꯑꯝꯇ ꯀꯜꯂꯒ ꯄꯤꯔꯧꯁꯤ ꯅꯕꯨꯡꯗ ꯊꯔꯥꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯋꯤ ꯃꯁꯥꯗꯨ ꯂꯥꯏꯕꯅ ꯃꯥꯒꯤ ꯀꯥ ꯃꯁꯛ ꯈꯪꯂꯒ ꯊꯣꯡ ꯊꯤꯜꯂꯒ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛꯇꯕ ꯃꯥꯅ ꯀꯔꯝꯅ ꯃꯥꯒꯤ ꯀꯥ ꯈꯪꯂꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯕꯨꯡꯅ ꯃꯤꯇꯣꯞ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯍꯜꯂꯛꯂꯤꯕ ꯏꯁꯤꯡ ꯂꯧꯔꯨ ꯍꯥꯏꯗꯅ ꯂꯥꯏꯕ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯔꯥꯏꯅꯨꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯊꯔꯥꯏꯅꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯇꯥꯔꯗꯤ ꯏꯁꯤꯡ ꯊꯛꯅꯕ ꯈꯤꯇ ꯄꯤꯔꯛꯑꯣ ꯅꯣꯏ ꯇꯥꯆꯧꯅ ꯅꯪꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤꯅ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯨꯝꯗꯕ ꯂꯥꯏꯕ ꯍꯥꯏꯁꯤꯅ ꯃꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯈꯜꯂꯨꯔꯒ ꯇꯥ ꯂꯥꯏꯕ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯩꯗꯧꯍꯧꯒꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯣꯏꯅ ꯀꯜꯂꯣ ꯍꯥꯏꯕꯤꯌꯨ ꯏꯁꯤꯡꯗꯣ ꯍꯩ ꯅꯣꯏ ꯇꯥꯆꯧꯗꯤ ꯏꯟꯁꯥꯡ ꯀꯟꯅ ꯊꯣꯡꯍꯧꯔꯤꯅꯦ ꯑꯗꯨꯅ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯅꯕꯨ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯔꯛꯂꯤꯕꯅꯤ ꯅꯪꯅ ꯀꯟꯕ ꯇꯜꯂꯒꯅ ꯑꯩ ꯑꯗꯨꯝ ꯀꯟꯈ꯭ꯔꯣꯔꯣ ꯇꯥ ꯂꯥꯏꯕ ꯑꯩ ꯑꯗꯨꯝ ꯀꯜꯂꯒ ꯄꯨꯊꯣꯔꯛꯑꯒꯦ ꯊꯣꯛꯄꯤꯈ꯭ꯔꯣ ꯁꯥ ꯌꯦꯟ ꯆꯥꯔꯒ ꯆꯥꯛꯁꯪꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯅꯕꯨꯡ ꯊꯣꯛꯑꯦꯀꯣ ꯅꯪꯅ ꯏꯁꯤꯡꯗꯣ ꯀꯜꯂꯒ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯊꯔꯥꯏꯅꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯄ ꯍꯧꯕꯗ ꯂꯥꯏꯕꯅ ꯃꯥꯒꯤ ꯃꯁꯤꯡꯗꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯁꯣꯔ ꯆꯤꯡꯁꯤꯜꯂꯛꯂꯝꯃꯤ ꯂꯥꯏꯕ ꯃꯨꯊꯤ ꯍꯣꯏꯗ ꯍꯥꯟꯅ ꯁꯤꯟꯅꯗꯨ ꯂꯩꯈꯤꯕꯅ ꯃꯨꯊꯤꯁꯨ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯃꯗꯤ ꯄꯤꯕꯥꯕꯨ ꯁꯤꯟꯅꯗꯨ ꯂꯩꯍꯧꯔꯝꯃꯤ ꯊꯔꯥꯏꯅꯨꯅ ꯀꯞꯂꯗꯨꯅ ꯇꯥ ꯂꯥꯏꯕ ꯇꯥ ꯃꯨꯊꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯍꯥ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯅꯈꯣꯏꯕꯨ ꯅꯆꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯅꯈꯣꯏꯒ ꯂꯨꯅ ꯇꯤꯟꯅꯕ
ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯟꯅꯨꯄꯤ ꯅꯈꯣꯏꯒꯤ ꯅꯆꯟꯒꯨꯝꯂꯕ ꯑꯩꯒꯤ ꯏꯐꯝꯗ ꯅꯈꯣꯏꯅ ꯉꯁꯤ ꯆꯠꯂꯤꯕ ꯁꯗꯟ ꯑꯁꯤꯕꯨ ꯀꯩꯅꯣ? ꯂꯥꯏꯕ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯁꯤꯜꯂꯒ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ꯫ ꯊꯔꯥꯏꯅꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯜꯒ ꯂꯩꯖꯗꯦꯗ꯫ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯊꯔꯥꯏꯅꯣ, ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯃꯟꯗꯅ ꯉꯁꯤꯗꯤ ꯏꯇꯥꯎ ꯃꯨꯊꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯎ ꯃꯨꯊꯤ? ꯃꯥꯅꯤ ꯏꯇꯥꯎ ꯂꯥꯏꯕ, ꯃꯕꯨꯡꯅ ꯁꯪꯒꯣꯏꯗ ꯏꯗꯥꯛ ꯉꯥꯎꯗꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ꯫ ꯃꯆꯟꯅ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯒꯤ ꯉꯥꯃꯣ ꯑꯣꯏꯗꯅ ꯂꯩꯔꯦ꯫ ꯇꯥꯆꯧ, ꯅꯪꯅ ꯅꯕꯨꯛ ꯁꯝꯅ ꯂꯣꯏꯅꯖꯔꯤꯕ ꯇꯤꯟꯅꯖꯔꯤꯕ ꯃꯈꯣꯏꯅ ꯇꯥꯆꯧ ꯅꯪꯕꯨ ꯃꯤꯅꯝꯗꯨꯅ ꯅꯆꯟꯕꯨ ꯁꯔꯥꯛ ꯇꯝꯕꯤꯔꯤ꯫ ꯅꯆꯟꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯇꯥꯆꯧ꯫ ꯃꯨꯊꯤ ꯆꯪꯁꯤꯜꯂꯛꯂꯒ ꯊꯔꯥꯏꯅꯨꯒꯤ ꯃꯈꯧꯔꯤꯗꯨ ꯃꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯍꯤꯡꯅ ꯐꯨꯝꯈꯤꯅꯤꯀꯣ ꯉꯁꯤ꯫ ꯁꯥ! ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯆꯟꯅꯩꯕꯨ ꯁꯔꯥꯛ ꯇꯝꯂꯤꯕ ꯅꯈꯣꯏꯕꯨ ꯃꯁꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯂꯦꯞꯅꯕꯗ ꯊꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯅꯈꯣꯏ? ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄꯦꯟꯅ ꯅꯣꯛꯂꯕꯁꯨ ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯁꯨ ꯅꯃꯤꯠꯇꯒꯤ ꯂꯝꯕꯤ ꯈꯪꯗꯅ ꯀꯞꯂꯛꯄ ꯃꯤꯀꯨꯞ ꯇꯥꯈꯤꯅꯤ꯫ ꯅꯈꯣꯏꯁꯨ ꯀꯞꯂꯛꯈꯤꯅꯤ ꯈꯪꯂꯕ꯭ꯔꯥ? ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯈꯣꯏꯕꯨ ꯀꯧꯈꯤꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯑꯩꯈꯣꯏꯕꯨ ꯀꯧꯈꯤꯗ꯭ꯔꯣ? ꯊꯔꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤꯅ ꯀꯞꯄ ꯇꯥꯔꯗꯅ ꯏꯇꯥꯎ꯫ ꯀꯞꯅꯤꯡꯗ ꯁꯨꯃꯥꯏꯅ ꯍꯥ? ꯑꯣ, ꯏꯆꯟ ꯊꯔꯥꯏꯗꯣ, ꯅꯪꯗꯤ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯂꯩꯔꯝꯂꯦꯅ ꯊꯥꯕꯤꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯅ ꯊꯔꯥꯏꯅꯨꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯐꯛꯂꯥꯡꯗ ꯀꯟꯅ ꯁꯨꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯔꯥꯏꯅꯨꯗꯤ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯇꯥꯎ, ꯁꯤꯔ ꯃꯥꯜꯂꯦꯅꯦ ꯂꯦꯡꯈꯤꯗ꯭ꯔꯤ ꯃꯁꯥꯁꯦ꯫ ꯏꯇꯥꯎ, ꯃꯤꯍꯨꯜ ꯌꯦꯡꯉꯣ꯫ ꯏꯇꯥꯎ, ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯦ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ ꯍꯧꯖꯤꯛ? ꯏꯇꯥꯎ, ꯁꯨꯝꯗꯧꯔꯁꯤ, ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯎꯃꯪ ꯇꯝꯅ ꯄꯨꯔꯒ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯕꯗꯨꯗ ꯂꯪꯁꯤꯟꯈ꯭ꯔꯒ ꯂꯥꯡꯃꯩ ꯊꯥꯒꯠꯈ꯭ꯔꯁꯤ꯫ ꯎꯃꯪ ꯅꯥꯀꯟ ꯑꯃ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯥ ꯎꯆꯥꯟ ꯃꯅꯥꯅ ꯒ꯭ꯔꯪ ꯆꯥꯛꯂꯒ ꯂꯥꯡꯃꯩ ꯃꯔꯛꯇ ꯆꯥꯛꯇꯨꯅ ꯑꯗꯨꯝ ꯁꯤꯖꯈ꯭ꯔꯅꯤ ꯃꯁꯥꯁꯦ꯫ ꯑꯗꯨꯒꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯁꯨ ꯍꯜꯂꯛꯂꯒ ꯏꯇꯥꯎ ꯄꯤꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯉꯥꯎꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯁꯤꯟꯅꯔꯁꯤ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯛꯎꯀꯣ, ꯍꯣꯔꯦꯟ ꯂꯥꯡꯃꯩ ꯊꯥꯅꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯄꯥꯏꯔꯛꯀꯦ꯫ ꯃꯨꯊꯤ ꯑꯃꯗꯤ ꯂꯥꯏꯕꯅ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯆꯥꯟ ꯄꯥꯝꯕꯤ ꯌꯥꯝꯅ ꯍꯧꯕ ꯃꯔꯛ ꯑꯗꯨ ꯂꯪꯁꯤꯟꯈ꯭ꯔꯒ ꯂꯥꯡꯃꯩ ꯊꯥꯈꯤꯔꯝꯃꯤ꯫ ꯎꯆꯥꯟ ꯃꯅꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯡꯃꯩ ꯑꯗꯨ ꯃꯩꯔꯤꯅ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯅ ꯆꯥꯛꯂꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯆꯥꯛꯂꯝꯃꯤ꯫ ꯊꯔꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯂꯥꯡꯃꯩꯅ ꯆꯥꯛꯊꯦꯛꯂꯝꯃꯤ ꯇꯥꯡꯒꯣꯏ ꯇꯥꯅ꯫ ꯃꯨꯊꯤꯒ ꯂꯥꯏꯕꯒ ꯍꯜꯂꯛꯂꯒ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯁꯪꯒꯣꯏꯗ ꯍꯤꯗꯥꯛ ꯉꯧꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯄꯤꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯥꯎꯁꯤꯡꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯍꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯗꯨ ꯍꯤꯗꯥꯛ ꯊꯛꯆꯤꯟꯈꯤꯕꯗꯨꯅ ꯃꯁꯟꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯃꯥꯡꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯦꯅꯨ, ꯊꯔꯥꯏꯅꯨꯅ ꯆꯠꯃꯤꯟꯅꯁꯤ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯔꯥꯏꯅꯨꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ! ꯍꯣꯏ ꯏꯇꯥ ꯊꯔꯥꯏꯅꯨ! ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ? ꯃꯃꯥꯡꯊꯣꯡꯁꯤꯁꯨ ꯂꯣꯜꯂꯤꯅꯦ ꯉꯁꯤꯗꯤ꯫ ꯃꯤꯀꯞꯀ ꯑꯝꯇ ꯊꯣꯛꯇ꯭ꯔꯕ ꯖꯥꯠꯂꯣ ꯏꯇꯥꯗꯨꯕꯣ? ꯏꯇꯥ! ꯍꯣꯏ ꯏꯇꯥ ꯊꯔꯥꯏꯅꯨ! ꯇꯥꯆꯧ! ꯍꯣ ꯇꯥꯆꯧ ꯄꯤꯕꯥ! ꯄꯦꯅꯨꯅ ꯁꯨꯃꯥꯡꯗ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯄꯤꯕꯥꯁꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯆꯥꯁꯤꯗꯤ ꯀꯔꯤꯅꯣ ꯏꯅꯝ ꯅꯝꯁꯤꯜꯂꯤꯕꯁꯤꯕꯣ? ꯅꯝꯁꯤꯟꯕꯗ ꯅꯠꯇ꯭ꯔꯦꯅꯦ ꯁꯤꯗꯤ, ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯅꯦ꯫ ꯑꯗꯨꯒꯤ ꯏꯇꯥꯎ ꯂꯥꯏꯕ ꯍꯥꯏꯗꯨꯅ ꯉꯁꯤꯈꯛ ꯍꯥꯏꯔꯒ ꯐꯅꯌꯥꯝ ꯂꯥꯟꯁꯤꯜꯂꯛꯇꯅ ꯏꯆꯥꯁꯦ ꯑꯅꯝ ꯁꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯨꯡ ꯃꯅꯥꯎꯒ ꯊꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯀꯥꯏꯗꯣ꯫ ꯊꯔꯥꯏꯅꯨꯅꯒ ꯈꯪꯂꯕꯗꯤ ꯁꯥꯎꯕꯗ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ꯫ ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ, ꯉꯔꯥꯡꯒꯤꯁꯤꯗꯪꯗꯤ ꯅꯪ ꯅꯕꯨꯡꯕꯨ ꯉꯥꯎꯀꯣ꯫ ꯇꯥꯆꯧ! ꯍꯣ ꯇꯥꯆꯧ ꯄꯤꯕꯥ! ꯀꯅꯥꯝ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ?
ꯄꯦꯅꯨ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯀꯧꯔꯤꯁꯤꯕꯣ? ꯑꯦ ꯄꯦꯅꯨ, ꯅꯪꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯅ ꯂꯩꯗꯤ ꯀꯩꯗꯧꯔꯦ? ꯂꯥꯛꯎꯅꯦ ꯀꯥꯈꯠꯂꯣ, ꯐꯝꯃꯨꯅꯦ ꯃꯪꯒꯣꯜꯁꯤꯗ꯫ ꯐꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯇꯥꯆꯧ, ꯑꯗꯣ ꯇꯥꯆꯧ ꯏꯇꯥ ꯊꯔꯥꯏꯅꯨꯗꯣ ꯉꯁꯤ ꯐꯤ ꯁꯥꯕ ꯆꯠꯂꯣꯏꯗꯕ ꯖꯥꯠꯂꯣ? ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ, ꯃꯥꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦꯀꯣ, ꯅꯪ ꯂꯩꯔꯝꯃꯨ ꯄꯦꯅꯨ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯊꯔꯥꯏꯅꯨ, ꯊꯔꯥꯏꯅꯨ, ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ, ꯅꯪꯕꯨ ꯉꯁꯤ ꯐꯤ ꯁꯥꯕ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯅꯪꯒꯤ ꯅꯇꯥ ꯄꯦꯅꯨꯗꯤ ꯅꯪꯕꯨ ꯂꯥꯛꯑꯦꯅꯦ, ꯍꯧꯒꯠꯂꯣꯅꯦ ꯊꯦꯡꯉꯦ꯫ ꯀꯥꯡꯈꯟꯗꯣ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯔꯥꯏꯅꯨ ꯂꯩꯔꯝꯗꯕꯗꯨꯗ ꯄꯤꯕꯥ ꯄꯥꯈꯠꯅ ꯃꯆꯟꯕꯨ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯔꯥꯡꯇ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯁꯤꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯊꯜꯂꯝꯃꯤ꯫ ꯊꯔꯥꯏꯅꯨ, ꯊꯔꯥꯏꯅꯨ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯕꯒꯦ? ꯇꯥꯆꯧꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯅꯪꯕꯨ ꯑꯝꯇ ꯈꯨꯝꯂꯛꯎ꯫ ꯏꯕꯨꯡꯒꯤ ꯊꯔꯥꯏꯅꯨ, ꯏꯕꯨꯡ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯏꯆꯜꯕꯨ ꯎꯗꯕꯗ꯫ ꯄꯦꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯇꯥ ꯊꯔꯥꯏꯅꯨꯕꯨ ꯊꯤꯕ ꯌꯥꯎꯔꯝꯃꯤ꯫ ꯏꯇꯥ, ꯏꯇꯥ, ꯏꯇꯥ ꯊꯔꯥꯏꯅꯨ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯇꯥ? ꯄꯦꯅꯨꯒ ꯄꯤꯕꯥꯒꯅ ꯊꯔꯥꯏꯅꯨꯕꯨ ꯀꯧꯗꯨꯅ ꯊꯤꯕꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯈꯪꯅꯔꯛꯇꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯍꯨꯞꯇꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯔꯥꯏꯅꯨꯗꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯄꯤꯕꯥꯗꯤ ꯃꯁꯜꯒꯤ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯑꯉꯥꯎꯕꯒꯨꯝ ꯃꯁꯟꯕꯨ ꯀꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯕ ꯃꯨꯊꯤ ꯍꯣꯏꯁꯨ ꯑꯐꯕ ꯁꯥꯗꯨꯅ ꯊꯔꯥꯏꯅꯨꯕꯨ ꯊꯤꯕ ꯌꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯊꯤꯔꯕꯁꯨ ꯊꯔꯥꯏꯅꯨꯕꯨ ꯐꯪꯗ꯭ꯔꯕꯗ ꯂꯥꯏꯇꯨꯅ ꯆꯦꯜꯂꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅ ꯑꯃꯥꯏꯕ ꯇꯧꯗꯨꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ 2 ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯄꯤꯕꯥ ꯃꯆꯟꯅꯨꯄꯤ ꯂꯩꯇꯕ ꯅꯨꯃꯤꯠꯇꯒꯤ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗ ꯅꯣꯡꯃꯇ ꯆꯪꯗ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯁꯨꯝꯆꯤꯠ ꯊꯝꯅꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯑꯦ, ꯑꯁꯤꯗꯤ ꯏꯇꯥꯎ ꯂꯥꯏꯕꯅ ꯍꯦꯛ ꯍꯦꯛ ꯉꯛꯁꯝꯗ ꯌꯥꯟꯕ ꯈꯨꯗꯩ ꯃꯇꯦꯛꯇꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯃꯁꯤ ꯏꯇꯥꯎ ꯂꯥꯏꯕꯅ ꯉꯛꯁꯝꯗ ꯍꯦꯛ ꯍꯦꯛ ꯌꯥꯟꯕꯗꯨꯅꯤ꯫ ꯐꯛꯂꯥꯡꯗ ꯇꯩꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯁꯤꯗꯤ ꯏ ꯑꯀꯪꯕꯅꯤꯅꯦ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯕꯣ? ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ꯫ ꯑꯗꯨꯗꯤ ꯃꯤꯍꯥꯠꯄꯁꯦ ꯀꯅꯥꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯏꯇꯥꯎ ꯂꯥꯏꯕꯅ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯜꯕꯨ ꯍꯥꯠꯂꯤ ꯃꯤꯁꯛ ꯑꯁꯦ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯍꯥꯠꯄ ꯑꯣꯏꯔꯝꯂꯕ ꯑꯩꯅꯁꯨ ꯑꯩꯒꯤ ꯏꯆꯟ ꯊꯔꯥꯏꯅꯨꯒ ꯆꯞ ꯆꯥꯕ ꯏꯆꯟꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯨꯝꯒꯅꯤ꯫ ꯃꯨꯊꯤ ꯂꯥꯏꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯇꯥꯎ 2ꯒ ꯂꯣꯏꯅꯅ ꯃꯈꯣꯏ 3 ꯍꯤꯗꯥꯛ ꯊꯛꯐꯝꯗꯒꯤ ꯊꯛꯂꯨꯔꯒ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯑꯩꯒꯤ ꯉꯛꯁꯝꯗ ꯌꯥꯟꯕ ꯈꯨꯗꯩ ꯃꯇꯦꯛꯇꯣ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗ ꯇꯥꯍꯧꯔꯕ ꯃꯥꯜꯂꯤ꯫ ꯃꯨꯊꯤꯅ, ꯏꯇꯥꯎ, ꯁꯤꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ꯫ ꯑꯗꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯁꯤꯅ ꯍꯥꯏꯅꯔꯒ ꯉꯛꯁꯝꯗ ꯈꯨꯗꯩ ꯃꯇꯦꯛꯇꯣ ꯌꯥꯟꯗ ꯌꯥꯗꯕꯒꯨꯝ ꯌꯥꯜꯂꯒ ꯂꯥꯏꯕ ꯏꯇꯥꯎꯒꯤ ꯀꯣꯛꯁꯤꯁꯨ ꯁꯟꯊꯤ ꯌꯥꯜꯂꯕ꯭ꯔꯥ ꯀꯩꯅꯣ? ꯏꯇꯥꯎ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯨꯗ ꯋꯥꯈꯜ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯀꯔꯤ ꯇꯥꯎꯔꯤ ꯈꯣꯠꯂꯤꯒ ꯑꯝꯇ ꯌꯦꯡꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯕ ꯂꯩꯇ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯅ ꯃꯄꯨꯒꯤ ꯅꯣꯡꯃꯗꯨꯗ ꯍꯥꯠꯄ ꯌꯥꯎꯖꯗꯕ ꯑꯩꯁꯨ ꯆꯩꯔꯥꯛ ꯐꯪꯗꯣꯏꯅꯤꯅꯦꯀꯣ ꯏꯇꯥꯎ ꯃꯨꯊꯤ, ꯏꯇꯥꯎ ꯂꯥꯏꯕ꯫ ꯂꯥꯏꯕ ꯄꯥꯈꯠꯅ, ꯍꯩ ꯏꯇꯥꯎ, ꯅꯣꯏ ꯋꯥꯗꯣ ꯆꯤꯟ ꯀꯥꯡꯅꯔꯛꯀꯅꯨꯀꯣ, ꯃꯗꯣ ꯃꯤ ꯁꯤꯕ ꯌꯥꯎ ꯋꯥꯅꯤ꯫ ꯏꯇꯥꯎ ꯄꯤꯕꯥꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯈꯪꯕ ꯅꯠꯇ꯭ꯔꯦ꯫ ꯏꯇꯥꯎ, ꯈꯨꯟꯒꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯏꯇꯥꯎ ꯄꯤꯕꯥꯗꯣ ꯑꯉꯥꯎꯕꯗꯧꯅ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯅꯦ꯫ ꯃꯉꯛꯇꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯌꯥꯜꯂꯦ ꯍꯥꯏꯅꯦ꯫ ꯈꯨꯗꯩ ꯃꯇꯦꯛꯇꯨꯗ ꯃꯈꯨꯠꯅꯒ ꯅꯥꯜꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯌꯥꯝ ꯆꯠꯂꯤ ꯍꯥꯏꯌꯦ꯫ ꯑꯁ, ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯩꯗꯤ꯫ ꯃꯨꯊꯤꯁꯨ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ 3 ꯉꯁꯤꯗꯒꯤ ꯍꯤꯗꯥꯛ ꯊꯛꯄꯒ ꯆꯠꯂꯔꯣꯏꯁꯦ꯫ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯔꯁꯤꯀꯣ ꯃꯇꯝ ꯈꯔꯗꯤ꯫ ꯍꯧꯖꯤꯛ ꯊꯛꯂꯨꯕꯒꯁꯦ ꯅꯤꯁꯥ ꯂꯣꯏ ꯇꯥꯍꯜꯂꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧ ꯃꯥꯜꯂꯦ꯫ ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎ ꯃꯨꯊꯤꯅ ꯍꯥꯏꯔꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤ ꯑꯩꯈꯣꯏ 3ꯒꯤ ꯑꯣꯏꯅꯗꯤ꯫ ꯄꯤꯕꯥ ꯅꯨꯄꯥ 3ꯗꯨꯅ ꯁꯥꯟꯅꯔꯒ ꯆꯠꯈ꯭ꯔꯤ ꯋꯥꯔꯤꯗꯨ ꯃꯥꯅꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕ ꯈꯪꯂꯤ꯫ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯆꯟꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕ ꯀꯣꯟꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯥꯡꯗ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯄꯤꯕꯥ, ꯑꯩꯗꯤ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅꯤ꯫
ꯑꯩꯅ ꯋꯥ ꯑꯝꯇ ꯍꯪꯗꯅ ꯏꯇꯥꯎ ꯅꯍꯥꯛꯅ ꯑꯩꯗꯤ ꯌꯥꯎꯗꯕ ꯑꯁꯦꯡꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ? ꯀꯥꯎꯏꯅꯦ, ꯍꯣꯏꯅꯦ, ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯪꯉꯛꯇꯦꯀꯣ. ꯏꯇꯥꯎ ꯄꯤꯕ, ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯤ, ꯁꯥꯎꯕ ꯌꯥꯗꯦꯀꯣ. ꯍꯣꯏꯗꯤ ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯒꯦ ꯏꯇꯥꯎ ꯅꯪꯉꯣꯟꯗ. ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ? ꯏꯇꯥꯎ ꯄꯤꯕ ꯍꯪꯗꯣꯏꯁꯤꯕꯣ? ꯑꯔꯨꯕ ꯋꯥ ꯅꯠꯇꯦꯗ ꯏꯇꯥꯎ ꯊꯣꯏꯕ, ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯅꯤ, ꯍꯥꯏꯌꯨ. ꯑꯩꯒꯤ ꯏꯆꯜ ꯊꯔꯥꯏꯗꯣ ꯀꯅꯥꯅ ꯍꯥꯠꯂꯤ? ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯜꯕꯨ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯁꯤꯠꯂꯤ? ꯀꯅꯥꯒ ꯑꯩꯒꯤ ꯏꯆꯜꯒ ꯃꯔꯤ ꯂꯩꯅꯩ? ꯏꯇꯥꯎ ꯄꯤꯕ, ꯏꯇꯥꯎ ꯄꯤꯕ ꯑꯩ ꯈꯪꯗꯦ. ꯑꯩꯗꯤ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗ. ꯏꯇꯥꯎ, ꯋꯥ ꯂꯣꯜꯂꯛꯀꯅꯨ. ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯜꯂꯛꯀꯅꯨ. ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯉꯁꯥꯏ ꯅꯈꯣꯏ ꯃꯔꯤꯅ ꯁꯥꯟꯅꯔꯒ ꯆꯠꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ. ꯏꯇꯥꯎ, ꯑꯩ ꯍꯥꯏꯖꯒꯦ ꯏꯇꯥꯎ. ꯍꯥꯠꯄꯗꯤ ꯏꯇꯥꯎ ꯂꯥꯏꯕꯒ ꯏꯇꯥꯎ ꯃꯨꯊꯤꯒꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯏꯇꯥꯎꯅ ꯍꯤꯗꯥꯛ ꯉꯥꯎꯔꯤꯉꯩꯗ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯁꯔꯥꯛ ꯇꯝꯂꯕ ꯃꯇꯨꯡ ꯍꯥꯠꯄꯅꯤ. ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯊꯤꯕ ꯐꯪꯗꯅꯕ ꯎꯆꯥꯟ ꯍꯧꯕ ꯎꯃꯪꯗ ꯏꯆꯟꯕꯨ ꯂꯪꯊꯣꯛꯂꯒ ꯂꯥꯃꯩ ꯊꯥꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯃꯥꯡꯍꯟꯈꯤꯕꯅꯤ. ꯊꯣꯏꯕꯅ ꯋꯥꯗꯣ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯤꯕ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯁꯤꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯨꯒ꯭ꯔꯤ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯊꯣꯏꯕꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯈꯨꯒ꯭ꯔꯤꯗꯨꯅ ꯂꯦꯟꯈꯤꯔꯝꯃꯤ. ꯊꯣꯏꯕ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ. ꯊꯣꯏꯕꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯆꯥꯎꯕꯁꯨ ꯍꯥꯠꯂꯝꯂꯕ ꯃꯇꯨꯡ ꯃꯨꯊꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯄꯤꯕ. ꯃꯨꯊꯤ ꯇꯨꯝꯕ ꯆꯪꯂꯝꯗꯥꯏꯒꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯗ ꯊꯣꯛꯂꯛꯄꯗ ꯄꯤꯕꯥꯅ ꯃꯀꯣꯛꯇ ꯈꯨꯒ꯭ꯔꯤꯅ ꯌꯥꯜꯂꯛꯂꯝꯃꯤ. ꯃꯨꯊꯤ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ. ꯂꯥꯏꯕ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ, ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ, ꯑꯩꯒꯤ ꯄꯥꯄꯣꯝꯃꯤꯠꯁꯤ ꯌꯥꯝ ꯆꯣꯡꯉꯤꯅꯦ. ꯍꯣꯏ, ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯛꯂꯛꯇꯕꯒꯤ ꯑꯣꯏꯔꯤꯅꯤꯌꯦ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤꯅꯦ ꯃꯥꯂꯦꯝ ꯂꯨꯝꯅꯕ ꯄꯣꯛꯂꯛꯄꯅꯦ ꯍꯥꯏꯗꯅ ꯑꯩꯅꯅꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯗ ꯂꯧꯁꯤꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯈꯨꯔꯨꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯐꯠꯇꯕ ꯃꯤꯗꯤ ꯄꯥꯝꯗꯕ ꯃꯥꯜꯂꯤ. ꯂꯧꯁꯤꯟꯗꯦ. ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯅꯪꯗꯤꯅꯦ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤꯀꯣ. ꯀꯔꯤꯅꯣ ꯅꯨꯄꯤ, ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯣ? ꯑꯩꯅ ꯍꯥꯏꯁꯤꯒ ꯅꯪꯅ ꯉꯥꯡꯉꯩꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦꯀꯣ. ꯆꯥꯟꯅꯗ꯭ꯔꯗꯤ ꯇꯨꯝꯕ ꯆꯪꯈ꯭ꯔꯣ ꯅꯪ. ꯑꯩꯅꯦ ꯏꯆꯥꯁꯤꯡꯁꯤꯒ ꯃꯩ ꯇꯤꯛꯍꯧꯈꯤꯒꯦ ꯉꯥꯏꯍꯥꯛꯇ, ꯎꯏꯗꯅ ꯅꯨꯡꯉꯥꯏꯅ. ꯇꯤꯛꯍꯧꯔꯣ, ꯅꯨꯡꯉꯥꯏꯅ ꯎꯏꯗꯅ ꯅꯃꯥꯅ ꯆꯟꯅ ꯈꯣꯏꯍꯨꯝ. ꯆꯪꯉꯤ ꯑꯩ ꯇꯨꯝꯕ. ꯂꯥꯏꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯏ. ꯀꯥꯡꯈꯟ ꯀꯥꯗꯨ ꯀꯥꯡ ꯆꯤꯛꯀꯅꯤ ꯍꯥꯏꯗꯅ ꯐꯖꯅꯒ ꯌꯦꯞꯁꯤꯜꯂꯒ ꯂꯣꯡꯅ ꯍꯤꯞꯊꯔꯗꯨꯅ ꯇꯨꯝꯂꯤ ꯅꯨꯡꯉꯥꯏꯅ. ꯂꯥꯏꯕꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯄꯤꯕ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯈꯨꯒ꯭ꯔꯤ ꯑꯗꯨꯅ ꯀꯛ ꯊꯤꯜꯂꯝꯃꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯕ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯃꯃꯤꯠ ꯁꯤꯡꯂꯛꯂꯝꯃꯤ. ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗꯨꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯆꯦꯞꯅ ꯍꯤꯞꯂꯒ ꯃꯉꯣꯟꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯂꯝꯃꯤ. ꯈꯪꯕ꯭ꯔꯦ ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯅ ꯅꯪꯒꯤ ꯐꯃꯨꯡꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯝꯕꯁꯦ. ꯏꯇꯥꯎ ꯄꯤꯕ, ꯅꯪꯗꯤ ꯑꯩꯒꯤ ꯐꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯒꯤ ꯏꯆꯟ ꯊꯔꯥꯏꯅꯨꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯏꯇꯥꯎꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ. ꯌꯦꯡꯉꯨꯅꯤ ꯏꯇꯥꯎ, ꯑꯩꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯤꯕꯨ ꯏꯇꯥꯎꯅ ꯍꯦꯛ ꯌꯥꯟꯕꯗꯨ ꯅꯠꯇ꯭ꯔꯅꯦ? ꯏꯇꯥꯎ ꯄꯤꯕ, ꯃꯆꯨꯗꯤ ꯃꯥꯟꯅꯩ ꯍꯥꯏꯕꯕꯨ ꯃꯁꯛꯇꯤ ꯃꯥꯟꯅꯗꯦ. ꯑꯩꯒꯤꯗꯤ ꯌꯨꯝꯗ ꯂꯩ. ꯏꯇꯥꯎ, ꯃꯁꯤꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯁꯦ ꯏꯇꯥꯎꯒꯤꯗꯨꯒ ꯃꯆꯨ ꯃꯥꯟꯅꯕ ꯈꯛ ꯅꯠꯇꯦ, ꯃꯁꯛꯁꯨ ꯃꯥꯟꯅꯩ ꯏꯇꯥꯎꯒꯤꯗꯨꯗꯤ. ꯏꯇꯥꯎꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯆꯟ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯏꯆꯟꯕꯨ ꯍꯥꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯗ ꯏꯇꯥꯎꯗꯒꯤ ꯇꯥꯍꯧꯕꯅꯤ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯏꯆꯟ ꯊꯔꯥꯏꯅꯨꯗꯣ. ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯏꯆꯟ ꯊꯔꯥꯏꯅꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯇꯣ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯟꯅꯤ, ꯑꯩꯒꯤꯁꯨ ꯏꯆꯟꯒꯨꯝꯕꯅꯤ ꯏꯇꯥꯎ. ꯆꯤꯟꯕꯥꯜꯗꯅ ꯏꯆꯟ, ꯊꯃꯣꯏꯗꯅ ꯁꯥꯒꯤ ꯋꯥꯈꯜ. ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯏꯇꯥꯎ. ꯏꯇꯥꯎ ꯂꯥꯏꯕ, ꯑꯩꯁꯤ ꯌꯥꯝꯅ ꯐꯕꯅꯤꯅꯦ. ꯑꯩꯅ ꯐꯃꯟꯕꯒꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯅꯈꯣꯏꯒ ꯇꯤꯟꯅꯔꯨꯕꯅ ꯉꯁꯤꯗꯤ ꯃꯕꯨꯡꯉꯩꯒꯤ ꯏꯅꯥꯛꯇꯒꯤ ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯦꯠꯅꯍꯟꯈꯤꯕꯅꯦ. ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯥꯏꯖꯔꯝꯕꯅꯤ, ꯅꯈꯣꯏꯒ ꯄꯨꯟꯒꯅꯨ ꯍꯥꯏꯗꯨꯅ ꯇꯠꯇꯅ. ꯃꯇꯝꯗꯨꯗ ꯅꯈꯣꯏꯒ ꯇꯤꯟꯅꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯜ ꯅꯨꯡꯁꯤꯕꯤꯗꯣ ꯃꯕꯨꯡꯉꯩꯒꯤ ꯃꯥꯡꯗ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯕꯨꯡꯉꯩꯉꯣꯟꯗ ꯅꯥꯎꯇꯤ ꯁꯥꯖꯗꯨꯅ ꯈꯦꯟꯅ ꯍꯤꯡꯂꯝꯈꯤꯅꯤꯀꯣ. ꯂꯥꯏꯕ ꯄꯤꯕꯥꯅ ꯅꯨꯡꯉꯥꯏꯇ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯉꯛ ꯁꯝ ꯃꯦꯠꯀꯦ ꯇꯧꯔꯛꯏ. ꯃꯇꯧꯗꯨꯗ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯔꯝꯕ ꯄꯤꯕ
ꯂꯥꯏꯕꯒꯤ ꯃꯉꯛꯇꯨ ꯃꯈꯨꯠ ꯑꯣꯏꯅ ꯆꯞꯂꯒ ꯈꯨꯒ꯭ꯔꯤꯒꯤ ꯊꯥꯡꯀꯣꯛ ꯑꯗꯨꯅ ꯂꯥꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯃꯁꯤꯡ ꯈꯪꯗꯅ ꯁꯨꯔꯝꯃꯤ꯫ ꯂꯥꯏꯕ ꯃꯀꯣꯛꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ, ꯃꯀꯣꯛꯁꯨ ꯀꯥꯏꯔꯝꯃꯤ꯫ ꯄꯤꯕꯥꯗꯤ ꯂꯥꯏꯕꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯗꯨ ꯎꯕꯗ ꯃꯆꯟꯒꯤ ꯂꯃꯟ ꯈꯨꯝꯂꯦ ꯈꯟꯅ ꯄꯦꯟꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯍꯥꯠꯀꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯑꯩꯒꯤ ꯊꯧꯔꯕ ꯈꯨꯒ꯭ꯔꯤ ꯑꯁꯤꯅ ꯃꯀꯛ ꯃꯀꯛ ꯃꯇꯨꯛ ꯃꯇꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯍꯟꯒꯅꯤ꯫ ꯂꯥꯏꯕ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯎꯁꯤꯠꯇꯅ ꯄꯤꯕꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯄꯤꯕꯥ, ꯅꯪꯗꯤ ꯅꯆꯟꯒꯤꯗꯃꯛ ꯀꯞꯂꯤ꯫ ꯑꯩꯅ ꯅꯆꯟꯕꯨ ꯁꯔꯥꯛ ꯇꯝꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯅꯣꯛꯈꯤ, ꯍꯧꯖꯤꯛꯁꯨ ꯅꯣꯛꯂꯤ꯫ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯂꯕꯅꯤꯅ ꯅꯪꯅ ꯍꯥꯠꯂꯕꯁꯨ ꯂꯥꯏꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯕ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯍꯥꯠꯂꯣ ꯍꯥꯠꯂꯣ, ꯅꯪꯅ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯑꯩꯕꯨ ꯀꯨꯏꯅ ꯑꯁꯨꯛ ꯋꯥꯅ ꯊꯝꯂꯅꯨ꯫ ꯍꯥꯠꯀꯅꯤ, ꯅꯪꯕꯨ ꯑꯩ ꯏꯈꯨꯠꯁꯤ ꯄꯦꯟꯅ ꯑꯩꯒꯤ ꯏꯆꯟꯅ ꯐꯪꯈꯤꯕ ꯆꯩꯅꯥꯗꯨꯗꯒꯤ ꯍꯦꯟꯅ ꯐꯪꯍꯟꯒꯅꯤ, ꯅꯪꯕꯨꯁꯨ ꯆꯩꯅꯥ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯤꯕꯥꯅ ꯂꯥꯏꯕꯒꯤ ꯃꯆꯦꯟꯗꯨ ꯐꯤꯕꯨꯟ ꯅꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯔꯤ ꯑꯗꯨꯅ ꯀꯥꯡꯊꯣꯜꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯃꯥꯅ ꯀꯛꯅꯤꯡꯕ ꯃꯑꯣꯡꯗ ꯀꯛꯂꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯂꯥꯏꯕ ꯍꯥꯠꯄꯗ ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯦ꯫ ꯄꯤꯕꯥ ꯂꯥꯏꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯕꯣꯔꯥ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯎꯆꯥꯟ ꯄꯥꯝꯕꯤ ꯉꯥꯛꯇ ꯍꯧꯕ ꯎꯃꯪ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯄꯨꯔꯛꯂꯒ ꯃꯃꯥꯡꯗ ꯃꯥꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ 3 ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯒ ꯄꯨꯟꯅ ꯍꯛꯆꯥꯡ 4 ꯑꯗꯨ ꯎꯆꯥꯟ ꯃꯅꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯂꯪꯁꯤꯜꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯂꯗꯨꯅ ꯎꯃꯪ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯥꯡꯃꯩ ꯊꯥꯔꯝꯃꯤ꯫ ꯇꯥꯆꯧꯒꯤ ꯊꯋꯥꯏ, ꯏꯃꯥ ꯄꯥꯕꯅ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯇꯥꯆꯧꯒꯤ ꯏꯇꯝꯕꯥꯛ ꯑꯁꯤꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯆꯥꯎꯖꯔꯝꯃꯤ꯫ ꯅꯕꯨꯡꯅ ꯆꯦꯛꯁꯤꯜꯂꯨꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯏꯆꯜꯒꯤ ꯊꯋꯥꯏꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈ꯭ꯔꯦꯗꯀꯣ꯫ ꯉꯁꯤꯗꯤ ꯅꯕꯨꯡꯉꯩꯅ ꯏꯆꯜ ꯅꯪꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯂꯦ꯫ ꯅꯪ ꯃꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯨꯀꯣ, ꯂꯩꯔꯩꯕꯥꯛꯇꯒꯤ ꯏꯕꯨꯡꯒꯤ ꯊꯔꯥꯏꯗꯣ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ 4ꯕꯨꯁꯨ ꯅꯕꯨꯡꯅ ꯏꯆꯜꯒꯤ ꯇꯨꯡ ꯏꯜꯍꯟꯈ꯭ꯔꯕꯅꯤ꯫ ꯉꯁꯤ ꯅꯕꯨꯡꯅ ꯏꯆꯜꯒꯤꯗꯃꯛ ꯁꯤꯡꯂꯤꯕ ꯂꯃꯟꯁꯦ ꯅꯪꯅ ꯑꯄꯦꯟꯕ ꯄꯣꯛꯄ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯒꯤ ꯊꯔꯥꯏꯗꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯏꯆꯜ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯕꯨꯡꯗꯤ ꯂꯥꯏꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯒꯦꯀꯣ꯫ ꯅꯕꯨꯡꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯁꯥꯟꯇꯤ ꯐꯪꯅꯕ ꯂꯩꯍꯧꯔꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟ ꯆꯣꯡꯂꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡꯅ ꯑꯔꯣꯏꯕ ꯌꯥꯅꯈꯤꯕ ꯃꯐꯝ ꯑꯁꯤꯗ꯫